ꯀꯩꯗꯧꯗꯤꯌꯦ ꯈꯣꯏꯅꯧ ꯑꯗꯨꯒ ꯀꯔꯤꯒꯤ ꯎꯪꯂꯤꯕ ꯋꯥꯈꯜ ꯑꯃꯗ ꯇꯥꯎꯔꯨꯔꯦ ꯑꯉꯛꯄꯅꯤ ꯈꯣꯏꯅꯧ ꯅꯪꯁꯦ ꯋꯥꯈꯜ ꯅꯁꯥꯗ ꯏꯔꯣꯏꯅꯗꯨꯅ ꯂꯩꯕꯣꯏꯔꯦ ꯍꯩꯔꯥꯡ ꯍꯦꯛꯄ ꯀꯥꯎꯕ ꯃꯈꯩ ꯑꯗꯨꯗ ꯇꯥꯔꯦꯗꯅ ꯏꯇꯥ ꯈꯜꯂꯔꯣꯏ ꯍꯥꯏꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯋꯥꯈꯜꯁꯦ ꯅꯇꯥꯏꯗꯤ ꯑꯣ ꯋꯥꯈꯜꯗꯣ ꯀꯣꯟꯅ ꯍꯣꯔꯦꯟ ꯋꯥꯏ ꯁꯪꯅ ꯈꯜꯂꯣ ꯍꯧꯖꯤꯛꯀꯤꯗꯤ ꯍꯩꯔꯥꯡ ꯍꯦꯛꯂꯁꯦ ꯍꯣꯏꯅꯦ ꯏꯇꯥ ꯇꯧꯒꯗꯕ ꯁꯤꯟꯊꯥꯕꯨ ꯋꯥꯀꯥꯎꯅꯕ ꯐꯠꯇꯦ ꯑꯁꯤ ꯍꯥꯏꯔꯗꯅ ꯍꯩꯀꯣꯜꯗꯨꯗꯒꯤ ꯍꯩ ꯃꯔꯝ ꯍꯩꯔꯝ ꯇꯔꯦꯠ ꯍꯦꯛꯏ ꯍꯩꯔꯝ ꯇꯔꯦꯠ ꯍꯦꯛꯄ ꯂꯣꯏꯔꯛꯄꯗ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯗꯨꯞ ꯊꯥꯗꯨꯅ ꯏꯔꯨꯝ ꯅꯤꯡꯊꯧꯒꯤ ꯃꯄꯥꯔꯤ ꯌꯦꯂꯥꯡꯕ ꯂꯥꯛꯏ ꯍꯩꯀꯣꯜ ꯂꯩꯕ ꯑꯗꯣꯝꯗ ꯐꯅꯗꯤ ꯂꯥꯞꯅꯔꯤ ꯂꯥꯡꯒꯣꯏ ꯈꯨꯔꯨꯞ ꯊꯧꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕ ꯃꯇꯝꯗ ꯌꯦꯂꯥꯡꯕ ꯂꯥꯛꯄꯗ ꯎꯔꯨꯔꯦ ꯃꯥꯕꯨ ꯂꯥꯛꯄ ꯎꯕꯗ ꯍꯤꯌꯥꯏꯅꯨꯗꯣ ꯑꯁꯥꯎꯕꯅ ꯃꯁꯥꯗ ꯂꯥꯡꯒꯣꯏ ꯆꯟꯕ ꯍꯧꯔꯛꯂꯦ ꯏꯇꯥ ꯆꯅꯤꯡ ꯏꯇꯥ ꯂꯩꯀ꯭ꯔꯛꯀ ꯂꯩꯕ꯭ꯔꯥ ꯌꯦꯡꯉꯨ ꯑꯩ ꯆꯪꯈ꯭ꯔꯒꯦ ꯂꯩꯕꯥꯛ ꯂꯩꯔꯣꯟꯅꯨꯡꯗ ꯍꯥꯌꯩꯗꯣꯏꯅꯤ ꯏꯇꯥ ꯊꯃꯣꯏꯅ ꯈꯣꯏꯗꯥꯗꯕ ꯄꯨꯛꯅꯤꯡꯅ ꯄꯥꯝꯖꯗꯕ ꯇꯝꯕ ꯑꯣꯏꯕꯁꯤꯒ ꯑꯃꯨꯛ ꯁꯥꯃꯨ ꯃꯥꯌꯣꯛꯅꯕ ꯇꯜꯂꯤ ꯑꯣꯟꯊꯣꯛꯅꯕꯨ ꯍꯩꯅꯈꯤꯗ꯭ꯔꯦ ꯏꯇꯥ ꯏꯪꯒ꯭ꯔꯤꯒꯨꯝ ꯂꯧꯑꯣꯜꯂꯣ ꯊꯔꯥꯛꯀꯨꯝ ꯃꯤꯀꯨꯞ ꯍꯧ ꯄꯥꯝꯗꯅ ꯄꯥꯝ ꯍꯦꯛ ꯁꯥꯔꯣ ꯏꯇꯥ ꯉꯥꯌꯥꯛꯇꯤ ꯋꯥꯔꯁꯨ ꯋꯥꯅ ꯃꯥꯒꯤ ꯂꯥꯡꯒꯣꯏꯁꯤꯗꯤ ꯅꯛꯁꯤꯜꯂꯛꯂꯦ ꯆꯦꯜꯂꯕꯁꯨ ꯍꯤꯡꯂꯔꯣꯏꯅꯦ ꯈꯣꯏꯅꯧ ꯃꯥꯏ ꯑꯩꯗꯤ ꯀꯔꯝꯕ ꯃꯤꯀꯨꯞꯇ ꯑꯁꯤꯒ ꯑꯣꯟꯁꯤꯟꯅꯔꯁꯨ ꯍꯥꯏꯗꯨꯅ ꯃꯄꯨ ꯃꯥꯅ ꯅꯣꯡꯗꯝꯕꯤꯔꯤꯕ ꯈꯣꯏꯅꯧ ꯅꯇꯥ ꯑꯩꯁꯨ ꯂꯩꯔꯤ ꯊꯣꯏꯅ ꯋꯥꯒꯅꯨ ꯏꯇꯥꯅ ꯀꯔꯤꯒꯤ ꯋꯥꯖꯔꯨꯅꯤꯒꯦ ꯑꯩ ꯇꯧꯒꯦ ꯌꯦꯡꯉꯨ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯂꯥꯡꯒꯣꯏ ꯁꯒꯣꯜ ꯈꯨꯔꯨꯞ ꯊꯧꯗꯨꯅ ꯂꯥꯛꯄ ꯌꯦꯂꯥꯡꯕꯅ ꯃꯥꯡꯗ ꯊꯠꯂꯦ ꯂꯥꯡꯒꯣꯏ ꯈꯨꯔꯨꯞꯇꯒꯤ ꯌꯦꯂꯥꯡꯕꯗꯣ ꯀꯨꯝꯊꯔꯛꯂꯦ ꯏꯆꯟ ꯈꯣꯏ ꯍꯩꯀꯣꯜꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ ꯑꯣꯛꯂꯗꯨꯅ ꯆꯟꯅꯤꯡꯅ ꯇꯥꯞ ꯂꯥꯎꯅ ꯈꯨꯝꯂꯛꯏ ꯏꯕꯨꯡ ꯅꯆꯟꯅꯣꯏꯕꯤ ꯑꯩꯈꯣꯏꯗꯤ ꯍꯩꯀꯣꯜꯁꯤꯗ ꯍꯩꯔꯥꯡ ꯊꯤꯕ ꯈꯣꯡꯗꯣꯏꯔꯛꯄꯅꯤ ꯏꯀꯥꯏ ꯈꯪꯗ ꯌꯦꯂꯥꯡꯕꯅ ꯍꯩꯔꯥꯡ ꯑꯃꯨꯟꯕꯒ ꯌꯥꯎꯔꯕꯗꯤ ꯑꯃꯠꯇꯕꯨ ꯆꯤꯟꯗꯝꯒꯦꯗꯅ ꯆꯤꯡꯉꯨ ꯃꯥꯒꯤ ꯉꯥꯛꯂꯧꯈꯥꯗ ꯀꯠꯀꯦ ꯍꯥꯏꯗꯨꯅ ꯊꯧꯔꯥꯡꯂꯤꯕ ꯍꯩꯔꯥꯡ ꯆꯤꯟꯗꯝꯒꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄ ꯇꯥꯕꯗ ꯈꯣꯏꯗꯧ ꯊꯤꯠꯂꯤ ꯁꯥꯎꯅꯤꯡꯕꯅ ꯍꯤꯌꯥꯏꯅꯨ ꯃꯁꯥꯗꯣ ꯅꯤꯡꯅꯤꯛ ꯂꯥꯎꯏ ꯑꯃꯔꯣꯝꯗ ꯌꯦꯂꯥꯡꯕꯒꯤ ꯃꯄꯥꯒ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯒ ꯃꯔꯨꯞ ꯁꯥꯟꯅꯩ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯂꯣꯏꯅꯤ ꯑꯗꯨꯅ ꯊꯤꯅ ꯉꯥꯡꯂꯨꯕꯗ ꯐꯖꯐꯝ ꯂꯩꯔꯣꯏ ꯈꯪꯏ ꯍꯦꯛ ꯉꯥꯡꯅꯤꯡꯏ ꯁꯛꯅꯤꯡꯏ ꯍꯥꯏꯗꯨꯅ ꯉꯥꯡꯉꯨ ꯆꯩꯔꯨꯕ ꯃꯇꯝꯗ ꯋꯥꯔꯨ ꯅꯨꯡꯂꯨ ꯊꯣꯛꯅꯒꯗꯣꯏꯅꯤ ꯋꯥ ꯉꯥꯡꯕꯗ ꯆꯦꯛꯁꯤꯟꯗꯕ ꯌꯥꯗꯕꯅꯤ ꯋꯥꯍꯩ ꯑꯃ ꯁꯣꯏꯕꯗ ꯀꯥꯡꯂꯝ ꯆꯦꯟꯗꯣꯏꯅꯤ ꯑꯗꯨꯅ ꯌꯥꯝꯅ ꯈꯟꯊꯔꯕ ꯃꯇꯨꯡ ꯂꯩꯁꯤ ꯂꯩꯊꯣꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯌꯨꯛꯇ ꯆꯥꯛꯆꯥ ꯃꯥꯡꯗ ꯍꯩꯔꯥꯡ ꯆꯥꯍꯩꯗꯦ ꯑꯩꯅ ꯍꯦꯛꯂꯤꯕ ꯍꯩꯔꯥꯡꯁꯦ ꯑꯉꯛꯄ ꯐꯪꯅ ꯁꯤꯜꯂꯤ ꯌꯥꯇꯣꯟ ꯇꯪꯂꯨꯕꯗ ꯁꯤꯟꯕꯅ ꯄꯨꯟꯁꯤꯒꯤ ꯍꯩꯔꯥꯡ ꯆꯥꯅꯤꯡꯉꯣꯏ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯌꯥ ꯀꯨꯝꯕꯅꯁꯨ ꯑꯃꯨꯛ ꯇꯣꯏꯕ ꯂꯣꯏꯅꯤ ꯑꯗꯨꯅ ꯆꯥꯍꯩꯗꯦ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯑꯄꯦꯟꯕ ꯄꯣꯛꯏ ꯃꯥꯕꯨ ꯅꯨꯡꯁꯤꯗꯨꯅ ꯍꯥꯏꯔꯤꯕꯅꯤ ꯈꯜꯂꯤ ꯍꯥꯏꯁꯨ ꯍꯥꯏꯕꯅꯤ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯇꯨꯅ ꯁꯗꯥꯟꯕ ꯂꯥꯛꯄꯅꯤ ꯇꯔꯥ ꯆꯥꯛꯇꯤ ꯂꯥꯏꯔꯗꯅ ꯂꯥꯏꯖ ꯏꯁꯤꯡ ꯌꯥꯍꯨꯝ ꯑꯃ ꯐꯥꯎꯕ ꯇꯥꯗ꯭ꯔꯦ ꯑꯁꯤꯗꯕꯨ ꯀꯔꯝꯅ ꯑꯍꯥꯡꯕꯁꯤꯗ ꯍꯩꯔꯥꯡ ꯆꯥꯒꯗꯧꯔꯤ ꯆꯥꯁꯤꯟꯕ ꯊꯣꯛꯂꯕꯗꯤ ꯁꯣꯏꯗꯅ ꯁꯣꯛꯀꯅꯤ ꯃꯔꯝ ꯑꯁꯤ ꯂꯩꯕꯅ ꯆꯥꯒꯅꯨ ꯍꯥꯏꯕ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯈꯜꯂꯤ ꯋꯥꯈꯜ ꯐꯕ ꯌꯦꯂꯥꯡꯕꯗꯣ ꯍꯤꯌꯥꯏꯅꯨꯒꯤ ꯋꯥꯗꯨ ꯇꯥꯔꯕꯗ ꯈꯣꯏꯔꯣꯝ ꯃꯣꯃꯣꯟ ꯅꯣꯛꯇꯨꯅ ꯍꯤꯌꯥꯏꯅꯨ ꯌꯦꯡꯅ ꯅꯪꯅ ꯆꯤꯟꯗꯝꯒꯅꯨ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯍꯩꯔꯥꯡ ꯆꯤꯟꯗꯝꯃꯔꯣꯏ ꯅꯪꯅ ꯄꯥꯝꯖꯗꯕ ꯑꯃꯠꯇ ꯇꯧꯔꯣꯏꯌꯦ ꯈꯨꯝꯐꯝ ꯑꯃ ꯈꯪꯗꯦ ꯍꯤꯌꯥꯏꯅꯨ ꯄꯥꯝꯖꯗꯕ ꯍꯩꯅꯗꯕ ꯌꯦꯡꯅꯤꯡꯗꯕꯅ ꯉꯥꯡꯉꯛꯄ
ꯏꯀꯥꯏꯕ ꯈꯪꯗꯕ ꯃꯥꯒꯨꯝꯕ, ꯑꯅꯝ ꯀꯟꯕꯗꯁꯨ ꯃꯥꯒꯨꯝꯕ, ꯈꯪꯗꯦ ꯍꯤꯌꯥꯏꯅꯨꯒꯤ ꯃꯐꯝꯗ ꯍꯨ 8 ꯈꯥꯕ ꯍꯥꯏꯕꯗꯣ ꯈꯥꯈ꯭ꯔꯦ꯫ ꯍꯤꯌꯥꯏꯅꯨꯒꯤ ꯍꯥꯏꯐꯝ ꯇꯧꯐꯝ ꯈꯪꯗꯕ ꯃꯇꯧꯗꯨ ꯎꯕꯗ ꯑꯃꯨꯛ ꯃꯇꯦꯡ ꯄꯥꯡꯁꯤꯜꯂꯦ ꯆꯅꯤꯡꯅ꯫ ꯏꯕꯨꯡ ꯌꯦꯂꯥꯡꯕ꯫ ꯌꯦꯂꯥꯡꯕꯁꯨ ꯍꯔꯥꯎꯅ ꯈꯨꯝꯂꯛꯏ꯫ ꯇꯥꯛꯄꯤꯌꯨ ꯏꯆꯟ꯫ ꯆꯅꯤꯡꯅ ꯋꯥ ꯊꯩꯗꯣꯛ ꯊꯩꯖꯤꯟꯅ ꯅꯆꯜꯂꯣꯏꯕꯤ ꯑꯩꯈꯣꯏ ꯍꯥꯟꯖꯔꯝꯃꯒꯦ꯫ ꯆꯥꯏꯔꯦꯟ ꯅꯤꯡꯊꯧ ꯏꯄꯟꯒꯤ ꯁꯪꯒꯥꯏꯗ ꯅꯤꯡꯉꯣꯜꯂꯣꯏꯕꯤ ꯑꯩꯈꯣꯏꯒꯤ ꯊꯧꯌꯥꯝ ꯂꯩꯍꯧꯏ, ꯑꯗꯨꯅ ꯈꯣꯡꯂꯩ ꯊꯨꯔꯒꯦ꯫ ꯌꯦꯂꯥꯡꯕ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯟꯅ ꯃꯅꯥꯏ ꯃꯁꯦꯜ ꯂꯩꯇꯕ꯭ꯔꯅꯦ ꯁꯅꯥ ꯁꯪꯒꯥꯏꯗ? ꯆꯅꯤꯡꯅ ꯁꯦꯝ ꯁꯥꯗꯨꯅ ꯌꯨꯝꯂꯥꯏ ꯈꯣꯏꯔꯝꯕꯕꯨ ꯀꯔꯝꯅ ꯃꯅꯥꯏ ꯃꯁꯦꯜꯅ ꯈꯣꯏꯔꯝꯒꯅꯤ? ꯅꯆꯟꯅꯣꯏꯕꯤ ꯑꯩꯈꯣꯏꯅ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯊꯤꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯤꯌꯦ, ꯌꯨꯝꯂꯥꯏꯗ ꯀꯠꯅꯕꯅꯤ꯫ ꯏꯛ ꯏꯛ ꯇꯧꯗꯨꯅ ꯌꯦꯂꯥꯡꯕꯅ ꯍꯣꯏꯅꯦ, ꯌꯨꯝꯂꯥꯏ ꯊꯧꯔꯝꯕꯨ ꯃꯤꯇꯣꯞꯇ ꯀꯔꯝꯅ ꯁꯤꯟꯅꯅꯤ? ꯑꯗꯨꯗꯤ ꯏꯕꯨꯡ ꯅꯆꯟꯅꯣꯏꯕꯤ ꯑꯩꯈꯣꯏꯁꯨ ꯀꯣꯔꯧꯅ ꯋꯥꯇꯣꯟ ꯀꯥꯗ꯭ꯔꯤꯉꯩ ꯈꯣꯡꯗꯣꯏꯔꯒꯦ꯫ ꯈꯨꯝꯅꯤꯡꯗꯅ ꯈꯨꯝꯂꯛꯏ꯫ ꯍꯣꯏ ꯏꯆꯟ ꯈꯣꯏ꯫ ꯌꯦꯂꯥꯡꯕꯗꯣ ꯄꯥꯝꯕꯩ ꯂꯩꯇ꯭ꯔꯗꯨꯅ ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯍꯤꯌꯥꯏꯅꯨꯕꯨ ꯆꯠꯈꯤꯅꯨ ꯍꯥꯏꯗꯨꯅ ꯈꯥꯝꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯈꯥꯝꯕꯒꯤ ꯄꯥꯡꯒꯜꯗꯨꯗꯤ ꯃꯉꯣꯟꯗ ꯂꯩꯔꯝꯗꯦ꯫ ꯆꯠꯂꯧꯔꯣ ꯇꯟꯖꯥ ꯐꯪꯂꯤꯉꯩ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯈꯣꯡꯀꯥꯞ ꯑꯣꯏꯔꯛꯂꯦ ꯍꯤꯌꯥꯏꯅꯨ ꯑꯃꯗꯤ ꯆꯅꯤꯡ꯫ ꯍꯩꯀꯣꯜ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯁꯅꯥ ꯁꯪꯒꯥꯏ ꯌꯧꯅꯕ ꯈꯣꯡꯂꯩ ꯊꯨꯅ ꯂꯥꯛꯏ꯫ ꯁꯪꯒꯥꯏ ꯍꯦꯛ ꯌꯧꯕꯒ ꯃꯤꯍꯨꯜ ꯃꯐꯝ ꯇꯥꯕ ꯑꯣꯏꯅꯤꯡꯉꯤ ꯍꯤꯌꯥꯏꯅꯨ꯫ ꯑꯅꯤꯗꯣ ꯑꯃꯨꯛ ꯃꯈꯥ ꯇꯥꯅꯩ꯫ ꯏꯇꯥ ꯌꯦꯡꯅꯤꯡꯈꯤꯗ꯭ꯔꯦꯗ ꯑꯩꯗꯤ꯫ ꯅꯪꯗ ꯅꯠꯇꯦ ꯈꯣꯏꯅꯧ, ꯑꯩꯁꯨ ꯌꯦꯡꯅꯤꯡꯕ ꯐꯥꯎꯗꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥꯏ ꯀꯟꯕ ꯅꯨꯄꯥꯁꯤꯕꯨ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯀꯩꯗ ꯂꯩꯔꯝꯒꯅꯤ? ꯄꯥꯝꯖꯗꯕ ꯍꯥꯏꯕꯁꯦ ꯄꯥꯝꯖꯈꯤꯗ꯭ꯔꯕꯅꯤ, ꯅꯨꯡꯁꯤꯗꯕ ꯍꯥꯏꯁꯤꯁꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈꯤꯗ꯭ꯔꯦ, ꯅꯨꯡꯁꯤꯕꯁꯨ ꯁꯨꯡꯉꯝ ꯉꯝꯂꯣꯏ꯫ ꯑꯗꯨꯕꯨ ꯑꯁꯨꯛ ꯂꯦꯝꯖꯗꯕ ꯅꯨꯄꯥꯁꯦ ꯑꯩꯕꯨ ꯄꯣꯛꯄ ꯄꯟꯊꯧ ꯑꯄꯣꯛꯄꯅꯗꯤ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯖꯩ꯫ ꯃꯁꯤꯗ ꯑꯣꯏꯔꯦ ꯑꯩꯅ ꯅꯤꯡꯕ ꯀꯥꯏꯔꯤꯕ꯫ ꯄꯟꯊꯧ ꯑꯣꯏꯕ ꯃꯍꯥꯛꯅ ꯃꯆꯥ ꯑꯣꯏꯕꯤ ꯑꯩꯒꯤ ꯑꯋꯥꯕꯗꯤ ꯎꯕꯤꯗꯦ꯫ ꯅꯪꯕꯨ ꯄꯟꯊꯧꯒ ꯃꯥꯒꯤ ꯄꯟꯊꯧꯒ ꯃꯔꯨꯞ ꯁꯥꯟꯅꯩ ꯍꯥꯏꯕꯗꯥꯏ? ꯑꯗꯨꯒꯤ ꯑꯣꯏꯔꯤꯅꯤ꯫ ꯍꯦꯟꯃꯜꯂꯦ ꯈꯣꯏꯅꯧ, ꯃꯔꯝ ꯐꯅ ꯂꯩꯔꯕꯁꯨ ꯏꯄꯥꯅ ꯌꯥꯔꯤ ꯃꯇꯤꯛ ꯃꯊꯣꯏ ꯀꯥꯏ ꯃꯍꯥꯛꯇꯤ꯫ ꯏꯇꯥ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯁꯥꯔꯔꯣꯏꯁꯤ꯫ ꯅꯨꯃꯤꯠꯅ ꯂꯨꯋꯥꯡ ꯋꯥꯡꯂꯩꯄꯨꯡ ꯂꯦꯞꯇ꯭ꯔꯤꯉꯩ ꯆꯤꯉꯨ ꯃꯥꯒꯤ ꯍꯩꯔꯥꯡ ꯂꯩꯔꯥꯡ ꯀꯠꯀꯅꯤ ꯍꯥꯏꯕꯗꯣ ꯀꯠꯅꯕ ꯊꯧꯔꯥꯡ ꯇꯧꯔꯣ꯫ ꯍꯣꯏ ꯈꯣꯏꯅꯧ, ꯃꯇꯝ ꯃꯥꯗꯤ ꯏꯆꯦꯜꯂꯤ, ꯉꯥꯏꯕꯤꯌꯨ ꯌꯥꯔꯣꯏ꯫ ꯏꯇꯥ ꯂꯥꯇꯣꯜ ꯑꯃꯗ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤꯡꯗꯣ ꯃꯐꯝ ꯆꯥꯅ ꯑꯝꯇ ꯍꯥꯞꯄꯤꯌꯨ꯫ ꯑꯩ ꯆꯔꯩ ꯐꯤ ꯑꯁꯦꯡꯕ ꯍꯣꯡꯗꯣꯛꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯈꯣꯏꯅꯧ꯫ ꯍꯤꯌꯥꯏꯅꯨ ꯃꯥꯒꯤ ꯅꯤꯡꯉꯣꯜ ꯀꯥꯗ ꯆꯔꯩ ꯐꯤ ꯍꯣꯡꯕ ꯆꯪꯈꯤ꯫ ꯈꯣꯏꯅꯧ ꯃꯇꯥ ꯆꯅꯤꯡꯅ ꯂꯥꯇꯣꯟ ꯑꯃꯗ ꯍꯩꯔꯥꯡ ꯑꯗꯨ ꯂꯥꯏꯖ ꯏꯁꯤꯡꯅ ꯁꯦꯡꯅ ꯆꯥꯝꯊꯣꯛꯂꯒ ꯋꯥꯅ ꯁꯥꯕ ꯈꯔꯥꯏ ꯑꯃꯗ ꯆꯪꯕꯤ ꯂꯥꯇꯣꯟ ꯊꯥꯔꯒ ꯍꯩꯔꯥꯡ ꯑꯗꯨ ꯐꯖꯅ ꯊꯝꯃꯤ꯫ ꯁꯤꯡꯉꯦꯜ ꯂꯩꯔꯥꯡꯁꯨ ꯂꯩꯒꯤ ꯂꯩꯌꯣꯟ ꯆꯨꯝꯅ ꯍꯩꯊꯥ ꯂꯩꯇꯥ ꯑꯃꯗ ꯁꯣꯏꯐꯗꯅ ꯇꯥꯏꯔꯦꯟ ꯄꯨꯡꯐꯥꯏ ꯃꯆꯨꯝꯅ ꯅꯥꯍꯩꯅ ꯁꯦꯡꯉꯤ꯫ ꯂꯥꯏꯗ ꯀꯠꯀꯗꯕ ꯄꯣꯠꯂꯝꯁꯤꯡ ꯑꯗꯣ ꯁꯤꯟꯕ ꯍꯩꯕꯤ, ꯊꯧꯔꯥꯡ ꯍꯩꯕꯤ, ꯑꯁꯤꯟ ꯑꯔꯥꯡ ꯁꯤꯟꯁꯨꯕꯤ ꯆꯅꯤꯡꯅ ꯅꯤꯡꯊꯤꯖꯅ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯛꯄꯗ ꯆꯔꯩ ꯐꯤꯁꯦꯡ ꯍꯣꯡꯂꯒ ꯅꯤꯡꯉꯣꯜꯒꯤ ꯀꯥꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯅꯤꯡꯉꯣꯜ ꯀꯥꯗꯒꯤ ꯊꯣꯛꯂꯛꯄꯒ ꯃꯃꯥꯏꯗꯨ ꯅꯣꯡꯄꯣꯛ ꯑꯣꯟꯗꯨꯅ ꯃꯁꯥꯕꯤ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨ ꯆꯤꯡꯁꯤꯟꯗꯨꯅ ꯄꯨꯛꯅꯤꯡꯗ ꯆꯦꯠꯅ ꯍꯩꯔꯥꯡ ꯂꯩꯔꯥꯡꯗꯨ ꯀꯠꯇꯨꯅ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ, ꯋꯥꯈꯜ, ꯊꯃꯣꯏ ꯑꯍꯨꯝꯗꯣ ꯆꯞ ꯆꯥꯅ ꯃꯔꯣꯜ ꯂꯣꯜꯂꯛꯏ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯁꯤ ꯏꯁꯥꯕꯤ ꯅꯐꯝꯗ ꯅꯤꯡꯉꯣꯜ ꯑꯣꯏꯕꯤꯅ ꯊꯃꯣꯏ ꯁꯦꯡꯅ ꯀꯠꯆꯕꯅꯤ꯫ ꯍꯩꯔꯥꯡꯁꯤꯅ ꯍꯩꯃꯟ ꯈꯨꯟꯖꯒꯤ, ꯂꯩꯔꯥꯡꯁꯤꯅ ꯂꯩꯃꯟ ꯆꯤꯟꯖꯒꯤ ꯏꯁꯥꯕꯤ ꯂꯣꯛꯇꯥꯛ ꯏꯁꯥ ꯃꯥꯄꯜꯗ ꯈꯨꯔꯨꯝ ꯇꯣꯡꯗꯨꯅ ꯆꯠꯄꯒꯨꯝ ꯅꯤꯡꯉꯣꯜꯂꯩꯒꯤ ꯊꯃꯣꯏ ꯏꯄꯥꯛ ꯏꯌꯥꯏꯗ ꯈꯨꯔꯨꯝ ꯇꯣꯡꯗꯨꯅ ꯆꯠꯄꯤꯌꯨ꯫ ꯅꯪꯒꯤ ꯊꯧꯖꯥꯜ ꯏꯔꯤꯛ ꯉꯥꯏꯕꯗ ꯅꯨꯡꯁꯤ ꯃꯤꯌꯦꯡ ꯑꯃꯠꯇꯕꯨ
ꯌꯦꯡꯂꯛꯂꯕꯗꯤ ꯍꯥꯏꯗꯅ ꯅꯣꯡꯒꯧꯕꯤꯅ ꯀꯨꯝꯒꯤ ꯅꯣꯡꯂꯤꯛ ꯉꯥꯏꯕꯗ ꯑꯣꯟꯅ ꯊꯣꯏꯅ ꯋꯥꯅ ꯉꯥꯏꯕꯒꯨꯝ ꯑꯩꯁꯨ ꯋꯥꯅ ꯈꯥꯡꯂꯤ꯫ ꯑꯃꯨꯛꯇꯗꯤ ꯅꯤꯡꯉꯣꯜ ꯑꯩꯒꯤ ꯑꯋꯥꯕꯁꯦ ꯀꯣꯛꯄꯤꯌꯨ꯫ ꯅꯨꯡꯁꯤ ꯏꯈꯧ ꯂꯥꯡꯂꯕꯤ ꯑꯩꯅꯤ, ꯑꯣꯂꯥꯡ ꯃꯩꯁꯥ ꯈꯥꯡꯂꯕꯤ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯂꯩꯕꯥꯛ ꯂꯩꯅꯤ ꯑꯩꯗꯤ꯫ ꯅꯤꯡꯊꯝꯒꯤ ꯑꯍꯤꯡꯗ ꯁꯖꯤꯛ ꯊꯕꯥꯗ ꯑꯣꯏꯅꯖꯗꯨꯅ ꯅꯣꯡꯉꯥꯟꯕ ꯐꯥꯎꯕ ꯅꯪꯒꯤ ꯋꯥꯈꯜꯗ ꯇꯥꯎꯗꯨꯅ ꯑꯍꯤꯡ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯟꯕ ꯌꯥꯗꯅ ꯋꯥꯅ ꯈꯥꯡꯉꯤꯗꯣ ꯏꯁꯥꯕꯤ꯫ ꯋꯥꯗꯕ ꯅꯨꯃꯤꯠ ꯊꯥ ꯑꯃ ꯐꯥꯎꯕ ꯂꯩꯇꯦꯗꯣ꯫ ꯀꯣꯔꯧꯅ ꯅꯣꯡꯖꯥ ꯈꯨꯗꯤꯡꯒꯤ ꯅꯪꯇꯕꯨ ꯂꯥꯏꯅꯤꯡ ꯑꯣꯏꯕꯅ ꯇꯥꯏꯕꯪꯄꯥꯜꯁꯤꯗ ꯇꯥꯏꯌꯣꯟꯅꯕꯤ ꯅꯨꯖꯥ ꯑꯃ ꯍꯥꯏꯕꯗꯨ ꯑꯩ ꯑꯣꯏꯔꯦ꯫ ꯅꯨꯡꯁꯤ ꯅꯪꯒꯤ ꯅꯁꯨꯡ ꯂꯥꯡꯒꯤ ꯈꯥꯡꯂꯤ ꯑꯋꯥ ꯃꯩꯁꯥ꯫ ꯀꯔꯝꯕ ꯅꯨꯃꯤꯠ ꯊꯥꯗ ꯄꯥꯃꯨ ꯅꯅꯥꯛꯇ ꯌꯥꯡꯒꯣꯏꯖꯕ ꯐꯪꯒꯅꯤ? ꯑꯁꯤ ꯈꯜꯂꯗꯨꯅ ꯆꯤꯡꯉꯨ ꯃꯥꯕꯨ ꯆꯦꯠꯅ ꯊꯧꯅꯤꯖꯕ ꯊꯥꯡꯖꯤꯡ ꯀꯧꯕ ꯂꯥꯏꯅ ꯎꯔꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝ ꯇꯧꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯤꯡꯖꯔꯕꯗ ꯊꯥꯡꯖꯤꯡ ꯀꯧꯕ ꯂꯥꯏꯅ ꯃꯁꯥꯅꯧ ꯏꯅꯦ ꯃꯆꯥꯅ ꯅꯤꯡꯖꯕꯗꯨ ꯎꯔꯦ꯫ ꯊꯥꯡꯖꯤꯡ ꯃꯍꯥꯛ ꯂꯩꯔꯤ ꯍꯥꯏꯕ ꯈꯪꯍꯜꯂꯒꯦ ꯃꯇꯥꯒꯨꯝ ꯆꯤꯡꯉꯨ ꯃꯥꯕꯨ ꯆꯦꯠꯅ ꯅꯤꯡꯗꯨꯅ ꯂꯩꯔꯤꯕꯤ ꯌꯥꯏꯅꯨꯕꯨ ꯊꯧꯗꯨ ꯅꯨꯡꯒꯨꯝ ꯐꯝꯍꯜꯂꯒ ꯌꯥꯏꯅꯨꯒꯤ ꯃꯤꯔꯦꯜꯕꯨ ꯀꯧꯊꯣꯛꯏ꯫ ꯃꯁꯥꯅ ꯃꯌꯨꯝꯗ ꯂꯩꯍꯧꯔꯕꯁꯨ ꯃꯥꯒꯤ ꯃꯤꯔꯦꯜꯗꯤ ꯊꯥꯡꯖꯤꯡ ꯂꯥꯏꯒꯤ ꯅꯥꯛꯇ ꯂꯥꯛꯏ꯫ ꯏꯉꯥ ꯅꯣꯡꯅ ꯀꯨꯝꯗꯝꯕ, ꯏꯉꯦꯟ ꯅꯣꯡꯅ ꯀꯨꯝꯈꯥꯏꯕ ꯃꯇꯝ, ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯏꯌꯥꯏꯗ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅ ꯐꯨꯒꯥꯏꯅ ꯁꯥꯠꯄ ꯃꯇꯝꯅꯤ꯫ ꯀꯦꯒꯦ ꯏꯄꯥꯛ ꯏꯌꯥꯏꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯃꯗ ꯄꯨꯟꯅ ꯌꯥꯏꯅꯨ ꯑꯃꯗꯤ ꯊꯥꯡꯖꯤꯡ ꯂꯥꯏ ꯄꯨꯟꯅ ꯇꯣꯡꯃꯤꯟꯅꯩ꯫ ꯅꯧꯁꯨ ꯌꯥꯎꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟꯗꯣ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯏꯌꯥꯏꯗ ꯁꯤꯠꯄ ꯅꯨꯡꯁꯤꯠꯅ ꯑꯣꯏꯅ ꯂꯝꯖꯤꯡꯗꯨꯅ ꯄꯨꯏ꯫ ꯍꯤꯌꯥꯡ ꯍꯤꯔꯦꯟꯗꯣ ꯇꯣꯡꯃꯤꯟꯅ ꯆꯤꯡꯉꯨ ꯑꯅꯤꯗꯣ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯩ꯫ ꯏꯁꯥꯕꯤ ꯏꯕꯨꯡꯉꯣ ꯅꯨꯡꯁꯤꯕ, ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯏꯄꯥꯛ ꯏꯌꯥꯏꯗ ꯁꯥꯠꯂꯤꯕ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯊꯝꯕꯥꯜꯁꯤꯡꯁꯦ ꯄꯨꯛꯅꯤꯡ ꯍꯨꯅ ꯐꯖꯈ꯭ꯔꯦꯗ꯫ ꯏꯁꯥꯅꯧ ꯁꯥꯠꯂꯤꯕ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯊꯝꯕꯥꯜꯗꯒꯤ ꯅꯪꯅ ꯄꯨꯝꯍꯦꯟ ꯍꯦꯜꯂꯤ ꯐꯖꯕ꯫ ꯏꯉꯥ ꯀꯨꯝꯗꯝ, ꯏꯉꯦꯟ ꯀꯨꯝꯈꯥꯏꯕ, ꯃꯅꯥꯅ ꯇꯥꯡꯒ ꯂꯥꯑꯣꯏꯕ ꯁꯤꯡꯌꯦꯜ ꯂꯩꯔꯥꯡ ꯊꯝꯕꯥꯜꯅ ꯏꯀꯥꯏꯖꯕꯤ ꯃꯥꯏꯊꯣꯡꯅꯤ꯫ ꯄꯪꯇꯥꯛ ꯍꯦꯛ ꯇꯥꯛꯄꯤꯔꯦ ꯑꯁꯦꯡꯕ ꯌꯥꯋꯥꯕꯨ ꯍꯥꯏꯕꯅꯤ ꯏꯁꯥꯅꯧ꯫ ꯏꯀꯥꯏꯖꯈ꯭ꯔꯦꯗ ꯑꯩꯗꯤ ꯏꯁꯥꯕꯤ꯫ ꯏꯀꯥꯏꯒꯅꯨ ꯏꯁꯥꯅꯧ, ꯏꯀꯥꯏ ꯐꯤꯖꯤꯗꯣ ꯅꯥꯀꯜ ꯑꯃꯗ ꯊꯩꯖꯤꯜꯂꯨ꯫ ꯑꯗꯣ ꯏꯁꯥꯕꯤ, ꯏꯁꯥꯕꯤꯅ ꯀꯨꯝꯗꯝꯕꯗꯤ ꯀꯨꯝꯒꯤ ꯅꯣꯡꯅ ꯂꯤꯛꯅ ꯆꯨꯏ꯫ ꯑꯁꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯅꯣ? ꯏꯁꯥꯅꯧ ꯅꯁꯥꯕꯤ ꯑꯩꯗꯤ ꯀꯦꯒꯦ ꯂꯣꯛꯇꯥꯛ ꯋꯥꯡꯈꯨꯔꯦꯜꯁꯤꯅ ꯂꯥꯏꯖ ꯏꯁꯤꯡ ꯆꯣꯟꯅ ꯂꯩꯕꯅ ꯃꯥꯂꯦꯝ ꯂꯩꯀꯣꯏ ꯄꯨꯡꯁꯤꯗ ꯂꯩꯔꯤꯕ ꯄꯥꯠ ꯇꯨꯔꯦꯜ ꯑꯃꯗꯤ ꯏꯔꯝ ꯈꯣꯡꯂꯝ ꯈꯨꯗꯤꯡꯗ ꯂꯥꯏꯖ ꯏꯁꯤꯡ ꯆꯣꯟꯅ ꯄꯥꯅ ꯂꯩꯕꯗꯧꯅ ꯅꯤꯡꯉꯤꯗꯣ ꯄꯥꯏꯃ ꯄꯨꯛꯅꯤꯡꯗ꯫ ꯑꯗꯨꯅ ꯏꯁꯥꯅꯧ ꯅꯁꯥꯕꯤ ꯑꯩꯅ ꯀꯨꯝꯒꯤ ꯅꯣꯡ ꯇꯝꯂꯕꯗꯤ ꯀꯨꯝ ꯑꯗꯣ ꯅꯣꯡ ꯂꯤꯛꯅ ꯆꯨꯏꯗꯣ꯫ ꯑꯁꯨꯝꯅ ꯆꯤꯡꯉꯨ ꯑꯣꯏꯕ ꯑꯅꯤꯗꯣ ꯑꯃꯒꯤ ꯃꯊꯪꯗ ꯑꯃ ꯄꯧꯁꯥꯅꯩꯗꯣ ꯌꯥꯋꯥ ꯄꯧꯁꯥꯅꯕ ꯂꯣꯏꯔꯒ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯁꯥꯃꯨ ꯍꯛꯆꯥꯡꯗ ꯍꯟꯖꯤꯟꯈꯤ꯫ ꯊꯧꯗꯨ ꯅꯨꯡꯒꯨꯝ ꯃꯆꯤ ꯂꯦꯡꯗꯅ ꯂꯩꯔꯝꯕ ꯂꯦꯡꯉꯛꯂꯦ꯫ ꯎꯏꯁꯤꯜꯂꯝꯕ ꯃꯤꯠꯂꯨ ꯑꯅꯤꯗꯣ ꯄꯥꯡꯊꯣꯔꯛꯏ꯫ ꯈꯣꯏꯔꯨꯝ ꯃꯣꯃꯣ ꯅꯣꯛꯆꯩ ꯇꯥꯏꯕꯪꯄꯥꯜꯒꯤ ꯋꯥꯡꯃꯗ ꯃꯁꯥꯕꯤꯒꯤ ꯆꯦꯡꯂꯧ ꯃꯥꯏꯊꯣꯡ ꯎꯖꯕ ꯐꯪꯖꯈꯤꯕ ꯊꯃꯣꯏꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯍꯥꯏꯐꯝ ꯈꯪꯗꯕ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯐꯥꯎꯏ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯇꯥꯎꯗꯨꯅ ꯂꯩꯔꯤꯉꯩ ꯃꯄꯟ ꯄꯟꯊꯧ ꯑꯄꯣꯛꯄ ꯆꯥꯏꯔꯦꯟ ꯅꯤꯡꯊꯧꯗꯣ ꯅꯤꯡꯉꯣꯜ ꯃꯥꯒꯤ ꯃꯥꯡꯗ ꯂꯦꯞ ꯌꯥꯋꯥ ꯆꯤꯡꯒꯣꯏꯔꯛꯏ꯫ ꯏꯃꯣꯝ! ꯌꯥꯏꯅꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯔꯝꯕꯗꯣ ꯃꯥꯕꯨ ꯄꯣꯛꯄ ꯄꯟꯊꯧꯅ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯝꯕꯗꯨ ꯎꯕꯗ ꯃꯥꯏꯊꯣꯡꯗꯣ ꯂꯥꯡꯁꯤꯟꯈꯤ꯫ ꯄꯟꯊꯧ ꯑꯄꯣꯛꯄ! ꯃꯄꯥ ꯃꯆꯥ ꯑꯅꯤꯗꯣ ꯑꯋꯥꯏꯈꯨꯝ ꯇꯧꯅꯩ꯫ ꯅꯪꯅ ꯅꯤꯡꯂꯤꯕꯗꯣ ꯑꯩ ꯍꯣꯗ꯭ꯔꯣꯡ ꯍꯣꯟꯅ ꯎꯏ꯫ ꯅꯪꯅ ꯈꯟꯖꯕ ꯅꯤꯡꯖꯕ ꯄꯨꯝꯅꯃꯛ ꯁꯤꯡꯌꯦꯜ ꯑꯔꯦꯝꯕ ꯂꯩꯔꯥꯡ ꯑꯇꯤꯉꯥ ꯇꯥꯒꯅꯤ꯫ ꯅꯠꯇꯦ ꯅꯠꯇꯦ ꯄꯟꯊꯧ, ꯅꯃꯣꯝ ꯑꯣꯏꯕꯤ ꯏꯐꯝꯗ ꯑꯗꯨꯒꯨꯝꯕ ꯌꯥꯋꯥꯕꯨ ꯆꯤꯡꯒꯣꯏꯅꯕꯤꯒꯅꯨ꯫ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤ!
हंजन हंजन हाइरब मक्तदा लमकेट पी नहाक थक्की निंगोल पोकबा ऐसे समू माइखुगदौरी पंथौ नमोमदी ngamjaroi namomna taibang mirol tangai apam nungsi khanglakpa mikuptagi nachai leijaba pumba kondam yai maru sidaba mafamda ka chakre lamket pi yare makha taranu ikai khangdabi aidi wa loinakre itaw ibungo irum ning thaugi naitom pokpa yalangbada thajakre imom nangbu sayol sigi manungda mara luhungbirani pantawa pokpa namom agi yawa amata sutadana hai chintakta khunganu mama mapa oiba aikhoina sinbadi macha singi phattanaba sinba natte khangedana ngamjaroi panthau nangna ngamloi hekta hairaga yaba natte khangedana wa yamna ngangnaroshi nang aigi isani wa loire sida mapan panthau oibana athiba yawana michai thina chairamdaga chatkre mangon khemjong laduda ningba kairabi hiyaina hingna hingna kaple makhoi nuk chaningna hiyainu gi awabdo themjinbi anido awai khum tawne ita hiyainu se to ose kapkhini pen inga nong hongam jabi ningol laibak thibi aigi milu pirang isabi magi makada waithung noidaba leirabadi yaibi thawai thabana hena phai khoinau pamjadaba mangonda leidau sar harau harau amam nyaithung kumjage khoinau adumna haigenu tawheidi pamu mana khangsanu aidi yaibi thawai thagade asi haidana hingna kappe hiyainu chayolama haukhre irum ningthaugi mafamda machanupi hiyainugidama haijing kharai punaba hairang sama chaman khujing oiduna puro hairame matau sare ningthaugi wado irum ningthausu yarame pathau marup chanina macha macha pinaduna ngai sen oineragani warep nakre haijing kharai punabagi numit lepnarabada irum ningthauna manai masal thaduna taujing hairang chama sunaba thianki haijing kharai hayeng purgani haiba tarabada thamoi machet kaya thungna kaiduna ningol kada hingna kappe hiyainu khoinau mata chanajabi chaningna themjinbi hiyainu do nungsi maichakna omchaknaribi thamoido khangba ngambagi pangal laikhidre mitludagi chintharakliba pirang singduna kairaba thamoidugi mapau tamli ningol maisha langlibi ningol magi mataudi awabagi matakta awabani onthokna yengaidaba phibamni maishaduna thamoi layumdo mairi thungna chakhalle puba thangba ngamdaba thamoi maisakna masa pumba saudaba maisana lokle khoinau matani do ningol kaduda wachane khoinau kapkanuse kokto sikpa tare yengaidre ita nangi oirebe phibamse laka nungdi chakliba maisakse maiwairakle natagi lutom khudingmakta wasak chetpa panthau ipagi wasak ngangnaba hotnabada ningba thungnaba hotnabada kemledo nataigi mapokti mairi phana chakliba kaina maisasida karigumba mapok ama haiduna leiramba thoklaba mathangi mapokta nungsi mag waithungnaba oijage laibak thibi nataidi hantak mapokta apam kada yongamda nungsi kada waithungda mapokse lelani khallubada matam phambaksida hingduna lainingdre khoinau mikupsida holiba ningsa sorsina lepkhiduna asibana khudang paiduna aibu khamnung laibakta lamjingduna purabadi aina kayada penjagani warisiki nimphunithoi subatang miyamda khudol tamjakre adomna wari sitabiraga adongi modado comment da thambiram amadi channel asbu nuksibiduna like share subscribe to bu kaubigana
ꯂꯣꯏꯁꯤꯜꯂꯛꯄꯗ ꯃꯌꯥꯝ ꯑꯃꯨꯛꯀ ꯍꯟꯅ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫